ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯅꯨꯡꯁꯤꯔꯝꯂꯣꯏ ꯈꯟꯕ꯭ꯔꯥ 9ꯁꯨꯕ ꯇꯥꯡꯀꯛ꯫ ꯂꯥꯏꯔꯕꯒꯤ ꯂꯥꯏ ꯂꯩꯇꯦ ꯍꯥꯏꯅꯕ ꯑꯆꯨꯝꯕꯃꯛꯅꯤ꯫ ꯑꯋꯥꯠꯄꯇꯅ ꯊꯜꯂꯕ ꯄꯨꯟꯁꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯗꯨꯅ ꯆꯥꯖꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯑꯋꯥꯕꯗ ꯑꯋꯥꯕ ꯑꯃꯁꯨ ꯍꯥꯞꯂꯔꯤ꯫ ꯃꯃꯥ ꯃꯆꯥꯇ ꯇꯔꯛ ꯇꯔꯛ ꯂꯩꯖꯔꯤꯕ ꯑꯁꯤꯗ ꯉꯁꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯑꯗꯨꯗ ꯃꯃꯥꯅ ꯋꯥꯈꯜ ꯇꯥꯗꯅ ꯌꯥꯇꯥꯗꯨꯅ ꯂꯩꯕ ꯌꯦꯡꯕ ꯉꯝꯒꯗꯕ ꯀꯅꯥ ꯂꯩꯕꯒꯦ? ꯑꯁꯤꯒꯨꯝꯕ ꯃꯃꯥꯒꯤ ꯃꯇꯧꯗ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯑꯃꯠꯇ ꯎꯕ ꯐꯪꯈꯤꯗ꯭ꯔꯕꯒꯨꯝ ꯇꯨꯡꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯍꯥꯏꯅ ꯈꯟꯕꯗꯤ ꯇꯔꯥꯏꯔꯕꯁꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯁꯥ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯤ꯫ ꯏꯆꯥꯒꯤꯗꯃꯛ ꯃꯃꯥ ꯑꯩ ꯂꯩꯔꯤ, ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯈꯤꯅꯤ ꯍꯥꯏꯅ ꯂꯩꯔꯝꯕ ꯃꯃꯥ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯗ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯔꯤꯁꯤꯒꯤ ꯊꯃꯣꯏ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯃꯍꯥꯛꯄꯨ ꯃꯃꯥꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯃꯊꯟꯇ ꯄꯨꯟꯁꯤ ꯂꯦꯜꯍꯧꯔꯅꯤ ꯈꯟꯕꯗ ꯃꯤꯠꯂꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇ ꯑꯋꯥꯕ ꯄꯨꯕ ꯄꯤꯔꯥꯡ ꯑꯣꯏꯅ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯧꯗ ꯑꯎꯕꯁꯤꯡꯅ ꯀꯅꯥꯁꯨ ꯌꯦꯡꯕ ꯉꯝꯅꯗ꯭ꯔꯦ꯫ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄ ꯃꯥꯒꯤ ꯃꯔꯨꯞ ꯔꯤꯁꯤꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗ ꯔꯥꯖꯁꯨ ꯀꯔꯤ ꯍꯥꯏꯒꯅꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯃꯥꯕꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯔꯁꯅꯨ ꯍꯥꯏꯅ ꯊꯦꯝꯂꯝꯂꯒ ꯃꯄꯥꯟꯗ ꯔꯤꯁꯤꯒ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯌꯥꯝ ꯍꯦꯟꯅ ꯈꯟꯖꯤꯜꯂꯅꯨ ꯚꯥꯏ, ꯏꯃꯥꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯗꯣꯛꯇꯔꯅꯁꯨ ꯍꯥꯏꯗꯨꯗꯤ꯫ ꯏꯃꯥꯁꯦ ꯑꯩꯅ ꯂꯥꯌꯦꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯏꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯦ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯥꯏꯗꯨꯕꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯏꯃꯥꯒꯤꯗꯃꯛꯇ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ? ꯑꯩꯅ ꯂꯥꯌꯦꯡꯕ ꯉꯝꯗꯗꯨꯅ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯑꯁꯦ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯏꯃꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤ? ꯑꯩ ꯏꯃꯥꯕꯨ ꯌꯥꯝꯅ ꯀꯟꯅꯤꯡꯉꯦ꯫ ꯃꯁꯤ ꯍꯥꯏꯅ ꯔꯥꯖꯇ ꯀꯣꯟꯗꯨꯅ ꯀꯞꯊꯣꯛꯂꯝꯃꯤ꯫ ꯔꯤꯁꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯔꯥꯖꯅ "ꯁꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ, ꯅꯨꯄꯥ ꯃꯥꯟꯗꯕ ꯇꯧꯒꯅꯨ, ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯁꯤ ꯃꯥꯝꯃ ꯍꯣꯏꯁꯨ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯗꯤ, ꯃꯥꯝꯃ ꯍꯣꯏ ꯂꯥꯛꯑꯒ ꯀꯩꯅꯣ ꯑꯃꯨꯛ ꯈꯟꯅꯔꯁꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯖꯦꯟꯁꯨ ꯃꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯗꯨ ꯋꯥ ꯈꯟꯅꯩ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯇꯧꯕ ꯑꯁꯤ ꯃꯁꯤꯡꯗꯤ ꯌꯥꯝꯂꯕꯅꯤ꯫ ꯍꯟꯗꯛꯁꯤ ꯋꯥꯈꯜ ꯑꯋꯥꯕ ꯈꯟꯕ ꯍꯦꯟꯖꯤꯟꯕꯅ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯔꯥꯖꯦꯟꯅꯁꯨ ꯍꯥꯏꯔꯤ꯫ ꯊꯦꯡꯂ ꯐꯥꯎꯕ ꯔꯥꯖꯦꯟꯁꯨ ꯔꯤꯁꯤ ꯍꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ꯫ ꯃꯔꯛꯇ ꯔꯥꯖꯅ ꯆꯥꯛ ꯂꯧꯔꯨꯗꯨꯅ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯑꯗꯨꯕꯨ ꯔꯤꯁꯤꯗꯤ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯅꯝꯗꯅ ꯑꯗꯨꯃꯛ ꯆꯥꯗ꯭ꯔꯦ꯫ ꯌꯥꯆꯪꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯥꯁꯨ ꯋꯥꯈꯜ ꯈꯔ ꯂꯥꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯔꯝꯕ ꯋꯥꯈꯜ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯌꯥꯡꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯡꯐꯥ ꯐꯔꯦ ꯍꯥꯏꯕꯗꯨ ꯑꯣꯏꯗꯕꯅ ꯄꯨꯛꯅꯤꯡꯗꯤ ꯑꯗꯨꯃꯛ ꯁꯣꯟꯊꯔꯤ꯫ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯔꯥꯖꯦꯟꯁꯨ ꯍꯟꯅꯕ ꯋꯥ ꯍꯥꯏꯔꯛꯏ꯫ ꯔꯤꯁꯤ, ꯅꯆꯟꯅꯨꯄꯤꯁꯦ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯍꯧꯔꯁꯅꯨ, ꯑꯩꯗꯤ ꯍꯟꯈ꯭ꯔꯒꯦ, ꯂꯝꯅꯒ ꯂꯥꯞꯄꯒ꯫ ꯑꯗꯣ ꯑꯔꯨꯕ ꯄꯥꯎ ꯂꯩꯔꯕꯁꯨ ꯐꯣꯟꯗ ꯍꯦꯛꯇ ꯍꯥꯏꯔꯛꯎꯀꯣ, ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯦ꯫ ꯍꯣꯏ ꯃꯥꯝꯃ, ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯀꯦ꯫ ꯔꯥꯖ, ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ, ꯑꯩ ꯆꯥꯅꯕꯁꯨ ꯈꯔ ꯂꯩꯔꯛꯀꯦ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯦꯟ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯔꯥꯖꯦꯟ ꯆꯠꯅ "ꯉꯥꯏꯈꯣ, ꯉꯁꯥꯏ ꯏꯃꯨꯡꯗ ꯀꯔꯤ ꯊꯣꯛꯈꯤꯒꯦ? ꯏꯆꯦꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯤꯕꯣ?" ꯔꯤꯁꯤ ꯉꯁꯥꯏ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁꯣꯔ ꯑꯁꯥꯡꯕ ꯑꯃꯇꯪ ꯍꯣꯟꯗꯣꯛꯂꯒ "ꯉꯁꯥꯏ ꯀꯀꯥ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯒꯤ ꯁꯦꯟꯗꯣꯏ ꯄꯤꯗꯕꯒꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯕꯅꯤ꯫ ꯐꯖꯗꯕ ꯋꯥ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯟ ꯈꯔ ꯀꯟꯅꯈ꯭ꯔꯦ ꯑꯩꯒꯤ ꯏꯃꯥꯒꯁꯨ, ꯑꯗꯨꯗ ꯇꯧꯈ꯭ꯔꯤꯅꯤ." ꯔꯥꯖꯦꯟ ꯅꯨꯡꯉꯥꯏꯇꯅ ꯁꯣꯜꯂꯤ꯫ "ꯃꯥꯁꯨ ꯅꯈꯣꯏꯗ ꯃꯇꯦꯡ ꯈꯔꯗꯤ ꯄꯥꯡꯕ ꯌꯥꯕꯅꯤ, ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗ꯫ ꯑꯩꯈꯣꯏꯅ ꯄꯨꯔꯤꯕ ꯁꯦꯜꯗꯣ ꯃꯥꯁꯨ ꯃꯤꯗꯒꯤ ꯂꯧꯕꯅꯦꯅ ꯍꯥꯏ, ꯑꯗꯨꯒꯤ ꯃꯤꯗꯨꯅ ꯁꯦꯟꯗꯣꯏ ꯊꯧꯔꯛꯄꯒꯤ ꯑꯣꯏꯔ ꯃꯥꯜꯂꯦ." "ꯍꯣꯏꯅꯦ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯗ ꯃꯥꯅ ꯅꯈꯣꯏꯗ ꯅꯣꯡꯃꯇ ꯃꯇꯦꯡ ꯄꯥꯡꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯤ ꯂꯥꯞꯅ ꯂꯩꯅꯔꯦ꯫ ꯐꯔꯦ, ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯦ ꯇꯣꯛꯂꯁꯤ꯫ ꯏꯆꯦꯕꯨ ꯍꯥꯟꯅ ꯐꯅꯕ ꯂꯥꯌꯦꯡꯂꯁꯤ, ꯑꯗꯨꯒ ꯇꯨꯡꯗ ꯀꯣꯟꯅ ꯀꯩꯗꯧꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯥꯏꯅꯔꯁꯤ." ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯅ
ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯦꯠ ꯌꯧꯔꯦ꯫ ꯔꯥꯖꯦꯟ ꯆꯠꯄ ꯂꯦꯞꯂꯒ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯔꯛꯏ꯫ ꯁꯦ, ꯃꯥꯃꯁꯨ ꯁꯦꯜ ꯌꯥꯝꯅꯗꯤ ꯌꯥꯎꯗ꯭ꯔꯦ, ꯄꯩꯁꯥꯁꯦ ꯈꯔ ꯄꯥꯏꯍꯧꯔꯣ꯫ ꯑꯦ, ꯌꯥꯔꯅꯤꯌꯦ ꯃꯥꯃ꯫ ꯁꯦꯅꯦ, ꯄꯥꯏꯁꯤꯜꯂꯨꯅꯦ꯫ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯔꯥꯖ ꯍꯥꯏꯕꯁꯤꯅ ꯉꯁꯥꯏꯗꯒꯤ ꯇꯧꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ, ꯑꯗꯨꯕꯨ ꯃꯤꯗ ꯄꯨꯝꯕ ꯏꯟꯁꯤꯟꯕꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ꯫ ꯔꯤꯁꯤ ꯁꯦꯜ ꯑꯗꯨ ꯂꯧꯔꯣꯏ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯔꯥꯖꯦꯟꯅ ꯅꯝꯗꯨꯅ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯔꯤꯁꯤ ꯆꯥꯅꯕ ꯈꯔ ꯂꯩꯔꯒ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯤꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯄꯥꯏꯗ꯭ꯔꯦ꯫ ꯆꯥꯅꯕꯗꯨ ꯔꯥꯖꯇ ꯄꯤꯔꯝꯂꯒ ꯏꯆꯟꯒ ꯆꯥꯔꯣ, ꯃꯥ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟ ꯊꯣꯛꯂꯛꯂꯒ ꯃꯥꯅ ꯑꯣꯏꯅ ꯊꯣꯏꯕꯤꯗ ꯀꯣꯜ ꯇꯧꯏ꯫ ꯔꯤꯡ ꯑꯃ ꯑꯅꯤ ꯆꯠꯄꯒ ꯑꯗꯨꯝ ꯄꯥꯏꯔꯛꯏ꯫ ꯊꯣꯏꯕꯤ ꯇꯍꯥ ꯇꯍꯥꯅ ꯀꯧꯔꯛꯏ꯫ ꯍꯜꯂꯣ ꯗꯗꯥ꯫ ꯍꯥꯎ꯫ ꯑꯦ, ꯏꯃꯥꯗꯣ ꯀꯃꯥꯏ ꯇꯧꯔꯒꯦ, ꯈꯔ ꯐꯔꯕꯣ? ꯒ꯭ꯌꯥꯟꯗꯤ ꯂꯥꯛꯑꯦ, ꯑꯗꯨꯕꯨ ꯃꯁꯥꯁꯦ ꯁꯣꯟꯕꯗꯤ ꯃꯥꯜꯂꯤ꯫ ꯑꯦ, ꯅꯪꯗꯤ ꯀꯃꯥꯏ ꯈꯪꯂꯝꯃꯤꯕ? ꯑꯩꯉꯣꯟꯗ ꯑꯅꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯃꯇꯝ ꯀꯌꯥꯝ ꯂꯩꯈꯤꯅꯤ? ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯂꯩꯗꯣꯏ ꯃꯥꯜꯂꯤ꯫ ꯃꯁꯥ ꯁꯣꯟꯕꯅꯤꯅ ꯗꯣꯛꯇꯔꯅꯁꯨ ꯂꯩꯅꯕ ꯍꯥꯏꯔꯤ꯫ ꯑꯣ, ꯑꯗꯨ ꯗꯣꯛꯇꯔꯅꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯒꯦ? ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯩꯅꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯐꯒꯗꯕ ꯑꯅꯥꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯣ, ꯆꯥꯛ ꯏꯁꯤꯡꯗꯤ ꯀꯃꯥꯏ ꯇꯧꯕ, ꯀꯅꯥꯅ ꯄꯨꯔꯛꯇꯣꯏꯅꯣ? ꯔꯥꯖ ꯍꯣꯏꯒꯤ ꯃꯃꯥꯗꯣ ꯃꯥꯅ ꯄꯨꯔꯛꯂꯒꯦ ꯍꯥꯏꯌꯦ꯫ ꯑꯣ, ꯑꯗꯨ ꯂꯩꯕꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯗꯣꯔꯒꯦ? ꯑꯩꯈꯣꯏ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯤꯅꯦ, ꯑꯩꯅꯦ, ꯔꯥꯖꯅꯦ, ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯅꯤ꯫ ꯍꯣꯏ, ꯑꯗꯣ ꯗꯥ, ꯏꯃꯥꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯅꯤꯅ ꯅꯪ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ꯫ ꯗꯗꯥꯅ ꯇꯧꯔꯝꯗꯣꯏꯗꯣ ꯑꯩ ꯈꯪꯉꯦꯕ꯫ ꯋꯥꯅ ꯐꯨꯡꯒꯠꯅ ꯂꯩꯔꯝꯕ ꯋꯥꯈꯜ ꯑꯗꯣ ꯊꯣꯏꯕꯤꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯈꯔꯗꯤ ꯌꯥꯡꯊꯣꯛꯏ꯫ ꯔꯤꯁꯤ ꯇꯞꯅ, ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤ, ꯏꯃꯥꯅ ꯑꯁꯨꯝꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯋꯥꯈꯜꯒ ꯑꯝꯇ ꯊꯣꯛꯇ꯭ꯔꯦ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯑꯩ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ꯫ ꯔꯥꯖꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯈꯔ ꯃꯈꯩꯗꯤ ꯋꯥꯈꯜ ꯌꯥꯡꯂꯤꯕꯁꯦ꯫ ꯑꯃꯨꯛꯁꯨ ꯍꯤꯡꯅꯤꯡꯕ ꯐꯥꯎꯔꯛꯇꯕ ꯌꯥꯎꯏ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯗꯗꯥꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯁꯤ ꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯤ, ꯑꯗꯨꯕꯨ ꯔꯤꯁꯤꯕꯨ ꯊꯦꯝꯖꯤꯟꯕ ꯑꯣꯏꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁ ꯗꯗꯥ, ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ꯫ ꯗꯗꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯃꯃꯥꯅ ꯎꯔꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯑꯗꯨꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯔꯤꯁꯤ ꯇꯞꯅ ꯁꯨꯔ ꯆꯤꯡꯂꯒ ꯅꯨꯡꯁꯤꯅ ꯀꯧꯖꯩ꯫ ꯊꯣꯏ, ꯑꯩꯁꯨ ꯃꯃꯥꯒꯤ ꯑꯅꯥꯕꯗꯣ ꯍꯪꯕ ꯂꯥꯛꯅꯤꯡꯉꯦ꯫ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯀꯦ, ꯌꯥꯒꯗ꯭ꯔꯥ? ꯂꯥꯛꯅꯨꯗ, ꯑꯩꯈꯣꯏ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯂꯩꯕꯅꯤꯅ ꯋꯥꯈꯜ ꯂꯥꯟꯅ ꯑꯃꯨꯛ ꯈꯟꯈꯤꯅꯤ꯫ ꯑꯗꯣ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯔꯛꯂꯒꯦ, ꯔꯥꯖꯀ ꯏꯆꯟꯒ ꯂꯩꯍꯧꯕꯅꯤ, ꯅꯨꯡꯉꯥꯏꯔꯔꯣꯏꯕ꯫ ꯍꯣꯏ, ꯑꯗꯣ ꯗꯗꯥꯁꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ꯫ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯔꯤꯁꯤ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯒ ꯔꯥꯖ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯩ꯫ ꯔꯥꯖ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯔꯤꯁꯤꯅ, ꯑꯦ, ꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯔꯣ? ꯅꯠꯇꯤꯌꯦ, ꯏꯃꯥ ꯂꯥꯛꯑꯦꯅ ꯍꯥꯏꯌꯦ, ꯆꯪꯐꯝ ꯈꯪꯗ꯭ꯔꯦꯅ ꯍꯥꯏꯕ, ꯑꯗꯨꯗ ꯑꯩ ꯌꯦꯡꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯏꯃꯥꯗꯣ ꯍꯧꯒꯠꯍꯧꯔꯕꯅꯤ꯫ ꯏꯃꯥꯒꯅꯦ ꯋꯥꯔꯤ ꯁꯥꯔꯝꯃꯨ, ꯑꯩ ꯊꯨꯔꯛꯀꯦꯀꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯔꯤꯁꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯆꯟꯁꯨ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯐꯤ ꯑꯃꯅ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯔꯤꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯉꯤ꯫ ꯔꯤꯁꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯛꯆꯥꯡꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯏꯃꯥ? ꯊꯝꯕꯥꯜꯗꯨ ꯍꯥꯏꯗꯤ ꯍꯥꯏꯔꯛꯇꯕꯤ ꯃꯆꯥꯗ ꯌꯦꯡꯂꯒ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯔꯤꯁꯤ ꯃꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯔꯥꯖꯀꯤ ꯃꯃꯥꯅ ꯆꯥꯛ ꯄꯨꯔꯛꯀꯅꯤ ꯍꯥꯏꯌꯦ, ꯑꯗꯨ ꯈꯔ ꯆꯥꯁꯤ ꯏꯃꯥ, ꯉꯁꯥꯏꯁꯨ ꯆꯥꯗ꯭ꯔꯤ, ꯈꯔ ꯆꯥꯔꯒ ꯍꯤꯗꯥꯛꯁꯤꯡꯁꯦ ꯆꯥꯕ ꯌꯥꯅꯕ꯫ ꯁꯦ, ꯆꯥꯛ ꯄꯨꯔꯛꯑꯦ꯫ ꯄꯨꯔꯛꯂꯤꯕ ꯇꯤꯐꯤꯟ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯔꯥꯖꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯤꯁꯤ ꯔꯥꯖꯀꯤ ꯃꯃꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯆꯤꯌꯔ ꯂꯩꯔꯤꯕꯗꯨꯗ ꯐꯝꯍꯜꯂꯤ꯫ ꯊꯝꯕꯥꯜ, ꯅꯪꯕꯨ ꯈꯔ ꯐꯔꯕꯣ? ꯑꯩꯗꯤꯅꯦ ꯅꯪꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯍꯥꯏꯕꯗꯨꯗ ꯄꯥꯈꯠꯂꯨꯔꯦꯗꯅ꯫ ꯂꯩꯃ ꯔꯤꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ
ꯁꯦ ꯏꯃꯥꯅ ꯆꯥꯛ ꯄꯨꯔꯛꯂꯕꯅꯤ ꯅꯈꯣꯏ ꯑꯍꯨꯝ ꯆꯥꯊꯣꯛꯂꯣꯀꯣ ꯅꯃꯥꯒꯤꯅꯅꯦ ꯑꯩꯅ ꯆꯝꯐꯨꯠ ꯐꯨꯠꯂꯛꯄꯅꯤ ꯏꯟꯁꯥꯡ ꯆꯥꯕ ꯅꯨꯡꯉꯥꯏꯇꯁꯨ ꯍꯥꯏꯗꯅ ꯌꯥꯅꯤꯗ ꯏꯃꯥ ꯆꯝꯐꯨꯠꯇꯨ ꯈꯔ ꯄꯤꯖꯔꯁꯦ ꯔꯥꯖꯅ ꯇꯤꯐꯤꯟꯁꯤꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯝꯐꯨꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯇꯣꯉꯥꯟꯅ ꯕꯥꯎꯜ ꯑꯃꯗ ꯍꯥꯞꯂꯒ ꯁ꯭ꯄꯨꯟ ꯑꯃꯅ ꯔꯤꯁꯤꯗ ꯄꯤꯔꯛꯏ ꯁꯦ ꯚꯥꯏ ꯏꯃꯥꯒꯤꯁꯤ ꯄꯤꯖꯔꯝꯃꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯕꯅꯤꯅ ꯃꯄꯥꯜꯗ ꯆꯥꯔꯁꯦ ꯃꯅꯨꯡꯗ ꯆꯥꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯔꯤꯁꯤ ꯆꯝꯐꯨꯠ ꯑꯗꯨ ꯃꯃꯥꯗ ꯁ꯭ꯄꯨꯟ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯏꯜꯂꯤ ꯊꯝꯕꯥꯜꯁꯨ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯍꯤꯗꯥꯛ ꯆꯥꯕ ꯌꯥꯅꯕ ꯈꯔ ꯆꯥꯈ꯭ꯔꯤꯕꯁꯤ ꯐꯔꯦ ꯈꯟꯅ ꯑꯗꯨꯃꯛ ꯇꯣꯛꯂꯦ ꯊꯝꯕꯥꯜꯒꯤ ꯃꯅꯥꯛꯇ ꯂꯩꯃꯅ ꯉꯥꯏꯍꯥꯛ ꯊꯝꯂꯝꯂꯒ ꯃꯄꯥꯟꯗ ꯆꯥꯛ ꯆꯥꯅꯕ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯔꯤꯁꯤ ꯃꯃꯥꯒꯤ ꯑꯣꯏꯔꯤꯕ ꯋꯥꯈꯜꯅ ꯆꯥꯛ ꯑꯗꯨ ꯆꯥꯁꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯔꯤꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯔꯥꯖꯅ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯉꯥꯡꯂꯛꯏ ꯀꯩꯅꯣ ꯚꯥꯏ ꯈꯔ ꯆꯥꯁꯤꯜꯂꯨ ꯉꯁꯥꯏꯁꯨ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯝꯇ ꯆꯥꯗ꯭ꯔꯗꯤ ꯌꯥꯔꯣꯏꯌꯦ ꯏꯃꯥ ꯅꯥꯕ ꯐꯔꯛꯄꯗ ꯅꯪ ꯑꯃꯨꯛ ꯅꯥꯔꯅꯤ ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯅꯈꯣꯏ ꯆꯥꯁꯤꯜꯂꯨ ꯑꯁ ꯃꯤ ꯑꯉꯥꯡꯁꯦ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯈꯔ ꯆꯥꯔꯣ ꯔꯤꯁꯤ ꯃꯃꯥꯒꯤ ꯃꯇꯧꯗ ꯑꯌꯨꯛꯇꯒꯤ ꯏꯁꯤꯡ ꯊꯛꯄꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯔꯥꯖꯅ ꯅꯝꯗꯨꯅ ꯆꯥꯛꯈꯣꯝ ꯑꯃ ꯑꯅꯤ ꯐꯥꯎꯕꯗꯤ ꯆꯥꯈ꯭ꯔꯦ ꯔꯥꯖꯀꯤ ꯃꯃꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯔꯤꯁꯤ ꯃꯃꯥꯒꯤ ꯍꯤꯗꯥꯛ ꯄꯤꯊꯛꯂꯒ ꯏꯆꯟꯒ ꯃꯃꯥꯒ ꯇꯨꯝꯍꯜꯍꯧꯗꯨꯅ ꯔꯤꯁꯤ ꯔꯥꯖ ꯃꯄꯥꯟꯗ ꯇꯨꯝꯅꯕ ꯊꯣꯛꯂꯛꯏ ꯔꯤꯁꯤ ꯑꯍꯤꯡꯗꯨꯃ ꯃꯃꯤꯠ ꯀꯛꯂꯥ ꯑꯝꯇ ꯎꯏꯁꯤꯟꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯇꯨꯅ ꯂꯩ ꯔꯥꯖꯅ ꯔꯤꯁꯤꯕꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯔꯤꯁꯤ ꯑꯍꯤꯡꯗꯨꯃ ꯃꯃꯥꯒꯤ ꯋꯥꯈꯜ ꯈꯟꯅ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯕꯤ ꯔꯤꯁꯤꯅ ꯂꯥꯛꯀꯅꯨ ꯐꯅ ꯍꯥꯏꯔꯕꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯗꯨꯅ ꯂꯥꯛꯏ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯌꯧꯕꯒ ꯔꯤꯁꯤꯗ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯗꯥ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯑꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ ꯑꯩ ꯃꯄꯥꯟꯗ ꯂꯩꯌꯦ ꯃꯅꯨꯡꯗ ꯆꯪꯉꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯃꯥꯅ ꯆꯥꯅꯕ ꯀꯩꯅꯣ ꯈꯔ ꯄꯨꯔꯛꯄꯅꯦ ꯁꯤ ꯑꯝꯇ ꯂꯧꯕꯤꯌꯣ ꯀꯩꯒꯤ ꯄꯨꯔꯛꯏꯅꯣ ꯀꯥꯏꯋꯥꯏꯗꯅꯣ ꯅꯪꯅ ꯂꯩꯔꯤꯕꯣ ꯑꯩ ꯒꯦꯠꯇ ꯆꯪꯉꯛꯏꯌꯦ ꯍꯣꯏ ꯂꯩꯔꯝꯃꯣ ꯐꯣꯟ ꯊꯝꯈꯤꯕꯒ ꯔꯤꯁꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯦꯠ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯇꯨꯝꯗꯕꯒ ꯆꯥꯗꯕꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯄꯨꯂꯞ ꯄꯨꯟꯈꯤꯗꯨꯅ ꯔꯤꯁꯤ ꯃꯁꯥꯗꯨ ꯏꯆꯣꯛ ꯆꯣꯛꯊꯔꯤ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯅ ꯊꯣꯏꯕꯤ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯅꯤ ꯑꯗꯨ ꯋꯥ ꯍꯩꯐꯝ ꯈꯪꯅꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯅꯔꯒ ꯃꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯇꯩ ꯋꯥꯔꯤ ꯀꯌꯥ ꯁꯥꯏ ꯃꯇꯨꯡꯗ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯔꯤꯁꯤꯗ ꯄꯤꯔꯝꯗꯨꯅ ꯊꯨꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯊꯣꯏꯕꯤ ꯒꯥꯔꯤ ꯊꯧꯈ꯭ꯔꯤꯕꯗꯨ ꯔꯤꯁꯤꯅ ꯂꯥꯞꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯆꯥꯗꯕꯗꯤ ꯌꯥꯗꯦ ꯁꯦꯠꯇꯕꯁꯨ ꯌꯥꯗꯦ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯋꯥꯠꯇ ꯄꯥꯗꯅ ꯍꯤꯡꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯁꯤꯗꯅꯕ ꯍꯤꯡꯂꯤ ꯍꯥꯏꯕ ꯌꯥꯅꯕ ꯁꯨꯕ ꯅꯣꯝꯕ ꯍꯥꯏꯕꯁꯤ ꯌꯥꯎꯗ꯭ꯔꯕ ꯌꯥꯗꯕꯅꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥꯅ ꯌꯣꯝꯂꯕꯁꯨ ꯃꯗꯨ ꯄꯨꯝꯕ ꯂꯥꯟꯊꯦꯡꯅꯔꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯩꯊꯦꯜꯗꯅꯤ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯣꯏꯕꯒꯤ ꯃꯤ ꯈꯔ ꯂꯠꯄ ꯃꯇꯝ ꯑꯗꯨꯗ ꯔꯤꯇꯥ ꯊꯝꯕꯥꯜꯗ ꯋꯥ ꯍꯪꯂꯛꯂꯝꯃꯤ ꯏꯆꯦ ꯍꯛꯆꯥꯡꯕꯨ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯀꯩꯊꯦꯜ ꯊꯣꯛꯂꯛꯏꯁꯤꯕꯣ ꯅꯨꯡꯉꯥꯏꯔꯦ ꯅꯥꯕꯕꯨꯗꯤ ꯀꯨꯏꯔꯦ ꯐꯈꯤꯕ ꯑꯗꯨꯗꯅꯦ ꯏꯆꯥ ꯅꯨꯄꯥꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯆꯠꯈꯤꯅꯨ ꯍꯥꯏꯗꯅ ꯆꯠꯀꯦꯒ ꯌꯥꯗꯦ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯕꯅꯤ ꯑꯩꯁꯦ ꯑꯣ ꯄꯥꯈꯠꯆꯗꯅ ꯇꯧꯔꯤꯕꯅꯤ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤꯗ ꯏꯆꯦꯒꯤ ꯏꯆꯥꯗꯣ ꯃꯥꯕꯨ ꯂꯥꯏꯔꯤꯛꯀꯗꯤ ꯀꯗꯥꯏ ꯌꯧꯔꯒꯦ ꯏꯆꯦ ꯃꯥꯕꯨꯔꯣ ꯀꯣꯂꯦꯖ ꯇꯝꯂꯤꯌꯦ ꯃꯥꯅꯕꯨꯗꯤ ꯑꯩꯁꯦ ꯄꯥꯈꯠꯇꯅꯕꯨꯗꯤ ꯇꯧꯖꯔꯤꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯆꯠꯇꯕꯤꯗ ꯂꯩꯔꯕꯗꯤ ꯍꯣꯔꯛꯀꯗꯕ ꯃꯌꯥꯝ ꯑꯁꯤꯅ ꯑꯩ ꯌꯨꯝꯗꯒ ꯂꯩꯕ ꯉꯝꯗꯦ ꯃꯁꯤ ꯄꯨꯝꯕ ꯑꯣꯏꯔꯕꯁꯨꯅꯦ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄꯁꯤꯅ ꯍꯛꯆꯥꯡ ꯑꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕꯒꯨꯝꯅ ꯇꯧꯏ ꯈꯪꯗꯦ ꯏꯆꯦ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯣꯏꯔꯤꯕ ꯃꯣꯏꯁꯨ ꯋꯥꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯏꯆꯦꯗꯤ ꯂꯥꯏꯕꯛ ꯐꯈ꯭ꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯐꯕ ꯑꯃꯁꯨ ꯐꯪꯂꯤ ꯑꯩꯒꯤꯁꯨ ꯍꯟꯗꯛ ꯏꯆꯥ ꯅꯨꯄꯥꯗꯣ ꯀ꯭ꯂꯥꯁ 12 ꯊꯥꯗꯣꯏꯅꯤ ꯃꯄꯥꯅꯦꯅ ꯂꯩꯔꯤꯁꯤꯅ ꯃꯆꯥꯒꯤꯅꯦ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯂꯥꯏꯔꯤꯛꯅ ꯀꯝꯗꯧꯔꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯕꯤꯕ ꯅꯠꯇꯦꯗꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯌꯨꯗ ꯊꯛꯇꯅ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯏꯆꯥ ꯑꯗꯣ ꯂꯥꯏꯔꯤꯛ ꯄꯪꯐꯝꯒ ꯈꯪꯗ꯭ꯔꯦꯗ ꯔꯤꯇꯥ
ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯨ ꯊꯝꯕꯥꯜꯗ ꯋꯥꯔꯤ ꯑꯣꯏꯅ ꯇꯝꯖꯩ꯫ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯃꯥ ꯑꯃ ꯂꯩꯕꯒꯤ ꯅꯪ ꯑꯁꯦ ꯃꯤꯅ ꯎꯁꯤꯠꯄꯤꯔꯤꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯏꯆꯦ, ꯃꯥ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ? ꯌꯨ ꯉꯥꯎꯕꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅꯅꯦ ꯑꯗꯨꯅ ꯍꯦꯟꯅ ꯎꯁꯤꯠꯈꯤꯗ꯭ꯔꯦ꯫ ꯃꯥꯁꯦ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯩ, ꯆꯥꯕ ꯇꯤꯡꯅꯕꯅꯤ ꯃꯥ ꯂꯩꯔꯒ꯫ ꯍꯩꯃꯥ, ꯍꯥꯏꯍꯩꯗꯦꯅꯦ ꯅꯪꯕꯣ, ꯅꯪꯅ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕꯁꯤꯅꯕ꯫ ꯔꯤꯇꯥ ꯅꯣꯛ ꯅꯣꯛꯇꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯟꯈꯩꯗꯤ ꯏꯆꯦ ꯂꯥꯛꯇꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯋꯥꯔꯤ ꯁꯥꯐꯝꯒꯁꯦ ꯈꯪꯗꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ, ꯍꯩ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯗꯨꯕꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕ꯭ꯔꯣ? ꯀꯩꯗꯧꯔꯤꯕꯖꯥꯠꯅꯣꯅꯦ? ꯔꯥꯅꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯑꯗꯨꯗ ꯆꯥꯛ ꯑꯗꯨ ꯊꯤꯅ ꯊꯤꯅ ꯇꯣꯝꯕꯅ ꯍꯪꯂꯛꯂꯤꯕ ꯑꯗꯨ ꯈꯨꯝꯂꯛꯏ꯫ ꯍꯣ, ꯄꯥꯍꯧꯔꯤ, ꯍꯟꯗꯛꯇꯤꯅꯦ ꯀꯩ ꯂꯥꯏ ꯑꯣꯛꯅꯔꯨꯔꯕꯅꯣ ꯈꯪꯗꯦ, ꯇꯨꯝꯕꯁꯨꯅꯦ ꯉꯟꯅ ꯍꯧꯒꯠꯂꯤ, ꯂꯥꯏꯔꯤꯛꯁꯨꯅꯦ ꯍꯩꯅꯕ ꯅꯥꯏꯗꯅ ꯄꯥꯈ꯭ꯔꯦ꯫ ꯅꯍꯥꯟꯋꯥꯏꯗꯤ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯔꯝꯕꯅꯤ, ꯍꯧꯖꯤꯛꯇꯤꯅꯦ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯈ꯭ꯔꯦ꯫ ꯃꯇꯝ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯍꯥꯏꯗꯨꯅꯤꯅꯦ, ꯋꯥꯔꯝꯃꯅꯤ꯫ ꯅꯪꯕꯨ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯂꯒꯦ? ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯉꯦ, ꯀꯥꯡꯍꯧ ꯑꯃꯒ ꯉꯧꯔꯦ꯫ ꯉꯥꯒ ꯂꯩꯇ꯭ꯔꯕꯣ ꯅꯪꯕꯨ? ꯅꯪꯒꯤ ꯃꯊꯦꯜꯗꯨꯕꯨ ꯏꯆꯥꯅ ꯆꯥꯕ ꯌꯥꯒꯗ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯄꯥꯕꯨꯡ, ꯅꯆꯥꯅꯨꯄꯤꯁꯦ ꯑꯦꯟꯖꯥꯡꯒ ꯍꯥꯎꯏ ꯍꯥꯎꯇꯦ ꯍꯥꯏꯅꯅꯦ ꯊꯤꯗ꯭ꯔꯕꯅꯤ, ꯊꯣꯡꯉꯝꯕ ꯂꯣꯏꯅ ꯆꯥꯔꯦ, ꯉꯥꯕꯨꯗꯤ ꯂꯩꯍꯧꯔꯤꯌꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯆꯥꯅꯨꯄꯤꯗꯣ ꯀꯧꯕꯤꯔꯨꯔꯣꯗꯅ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ꯫ ꯀꯧꯕꯒ ꯌꯥꯗ꯭ꯔꯤ, ꯄꯨꯡ ꯇꯥꯗ꯭ꯔꯤ, ꯃꯣꯏ ꯄꯥꯕꯨꯡ ꯗꯤꯁꯇꯔꯕꯀ ꯇꯧꯕꯤꯔꯛꯀꯅꯨ ꯀꯥꯏꯅꯅꯦ ꯍꯦꯛꯇ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯣ, ꯐꯔꯦ, ꯑꯗꯨꯗꯤ ꯃꯥꯅ ꯆꯥꯛ ꯆꯥꯔꯁꯦ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯄꯨꯂꯞ ꯆꯥꯔꯁꯤꯀꯣ꯫ ꯅꯪꯕꯨ ꯆꯥꯛꯀ ꯂꯥꯝꯃꯕ꯭ꯔꯣ? ꯂꯥꯝꯗꯦꯗ꯫ ꯀꯌꯥꯗ ꯀꯟꯈ꯭ꯔꯕ ꯅꯨꯡꯁꯤꯒꯤ ꯃꯒꯨꯟ! ꯃꯃꯥ ꯃꯄꯥꯅ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯕ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤ꯫ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯊꯣꯏꯕꯤ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯃꯔꯝ ꯃꯣꯛꯄ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ꯫ ꯂꯥꯏꯔꯤꯛ ꯄꯥꯅ ꯋꯥꯜꯗ ꯊꯦꯠꯂꯤꯕ ꯋꯥꯜ ꯀ꯭ꯂꯣꯛ ꯑꯗꯨꯗ ꯃꯇꯝꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯄꯨꯡ 9 ꯍꯦꯛ ꯇꯥꯕꯒ ꯊꯣꯏꯕꯤꯒꯤ ꯐꯣꯟꯗ ꯔꯤꯁꯤꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯆꯥꯛ ꯆꯥꯔꯨꯔꯣ ꯌꯥꯔꯦ꯫ ꯊꯣꯏꯕꯤ ꯄꯥꯔꯝꯂꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯁꯠ ꯈꯨꯝꯖꯤꯜꯂꯤ, ꯑꯗꯨꯒ ꯗꯥ, ꯉꯁꯤꯗꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯁꯤꯕ, ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯌꯥꯝ ꯋꯥꯔꯦꯕ꯫ ꯂꯥꯏꯔꯤꯛ ꯄꯥꯕꯕꯨ ꯋꯥꯕ꯭ꯔꯣ? ꯋꯥꯗꯅꯕ ꯆꯥꯛꯇꯣ ꯍꯥꯟꯅ ꯑꯝꯇ ꯆꯥꯊꯣꯛꯑꯣ꯫ ꯊꯣꯏꯕꯤ ꯄꯦꯔꯤ ꯇꯧꯗꯨꯅ, ꯇꯜꯂꯦ, ꯆꯥꯅꯤꯡꯗꯦ, ꯍꯟꯗꯛꯇꯤ ꯋꯥꯔꯤꯁꯨ ꯄꯥꯡꯅ ꯁꯥꯟꯅꯕ ꯐꯪꯗꯦ, ꯃꯦꯁꯦꯖꯁꯨ ꯌꯥꯝ ꯀꯨꯏꯅ ꯊꯥꯅꯗꯦ, ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ? ꯅꯪꯒꯤ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯕꯅꯤ, ꯌꯥꯝ ꯀꯨꯏꯅ ꯅꯠꯇ꯭ꯔꯕꯁꯨ ꯉꯥꯏꯍꯥꯛꯇꯤ ꯑꯗꯨꯝ ꯁꯥꯟꯅꯩꯗꯨꯗꯤ꯫ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯨꯁꯥꯟꯅꯗꯨꯗꯤ ꯕꯤꯠꯀ ꯂꯩꯇꯦꯍꯦ꯫ ꯀꯩꯒꯤ? ꯀꯅꯥꯅ ꯂꯩꯗꯣꯔꯤꯒꯦ ꯑꯗꯨꯗꯤ? ꯉꯥꯏꯍꯥꯛꯇꯪ ꯐꯣꯟ ꯇꯧꯔꯛꯑꯅꯤ, ꯑꯗꯨꯒ ꯇꯨꯝꯕ ꯍꯧꯒꯠꯂꯣ, ꯂꯥꯏꯔꯤꯛ ꯄꯥꯔꯣ, ꯆꯥꯛ ꯆꯥꯔꯣ, ꯇꯨꯝꯃꯣ, ꯑꯁꯤ ꯈꯛꯇꯅꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯁꯦ꯫ ꯉꯁꯤꯈꯛꯇꯤ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯁꯦꯕ ꯀꯣ ꯗꯗꯥ, ꯀꯣꯅꯦ꯫ ꯅꯪꯁꯦ ꯉꯥꯡꯅꯕ ꯌꯥꯝꯅ ꯋꯥꯏ, ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩ, ꯀ꯭ꯂꯥꯁ 12 ꯀꯥꯔꯁꯤꯐꯧ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯗꯦ꯫ ꯍꯥꯏꯔꯨꯔꯒ ꯃꯥꯒꯤꯗꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤꯕ, ꯌꯥꯔꯦ ꯊꯝꯃꯒꯦ꯫ ꯊꯣꯏꯕꯤ ꯁꯥꯎꯔꯪꯅꯅ ꯐꯣꯟ ꯑꯗꯨ ꯀꯛꯏ꯫ ꯔꯤꯁꯤꯁꯨ ꯊꯣꯏꯕꯤ ꯁꯥꯎꯔꯦ ꯈꯪꯕꯗꯒꯤ ꯀꯣꯜ ꯑꯃꯨꯛꯁꯨ ꯇꯧꯔꯛꯏ꯫ ꯀꯩꯅꯣ, ꯆꯥꯛ ꯆꯥꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯁꯥꯎꯔꯤꯔꯣ? ꯁꯥꯎꯗꯦ ꯑꯝꯇ꯫ ꯁꯥꯎꯔꯤꯗꯣ ꯈꯪꯉꯤ, ꯁꯥꯎꯔꯅꯣꯕ꯫ ꯌꯥꯔꯦ꯫ ꯊꯣꯏ! ꯔꯤꯁꯤꯅ ꯀꯧꯔꯤꯕꯗꯨ ꯊꯣꯏꯕꯤ ꯈꯨꯝꯂꯛꯇꯦ, ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯏꯊꯣꯛꯂꯒ ꯂꯩ꯫ ꯔꯤꯁꯤ ꯍꯟꯗꯛꯃꯨꯛꯇꯤ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯊꯣꯏ! ꯗꯗꯥꯒꯤ ꯊꯣꯏ! ꯅꯪ ꯑꯩ ꯅꯨꯡꯁꯤꯗ꯭ꯔꯕ ꯅꯠꯇ꯭ꯔో? ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯁꯥꯎꯔꯤꯁꯦ? ꯑꯗꯨꯗꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯔꯔꯣꯏꯒꯦꯀꯣ, ꯗꯗꯥ ꯊꯝꯂꯒꯦꯀꯣ꯫ ꯊꯣꯏꯕꯤ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ, ꯑꯗꯨꯏ ꯅꯠꯇꯦꯕ꯫ ꯐꯔꯦꯁꯦ, ꯑꯗꯣ ꯗꯗꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯣ꯫ ꯔꯤꯁꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯜꯂꯒ, ꯀꯨꯏꯔꯦ ꯅꯪꯁꯤ ꯎꯔꯛꯇꯕ, ꯑꯩꯅ ꯇꯧꯔꯤꯕ ꯄꯨꯝꯕꯁꯦ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯑꯗꯣ ꯍꯌꯦꯡ ꯊꯣꯛꯂꯛꯄ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ, ꯑꯗꯨꯒ ꯄꯦꯟꯅ ꯋꯥꯔꯤ ꯁꯥꯔꯁꯦꯕ꯫ ꯑꯁꯦꯡꯕꯒꯤ? ꯍꯣꯏ꯫ ꯑꯗꯣ ꯍꯌꯦꯡꯗꯤ ꯌꯥꯝ ꯐꯖꯅ ꯀꯦꯔꯒ ꯂꯥꯛꯎꯀꯣ, ꯀꯌꯥꯝ ꯐꯖꯒꯦ ꯌꯦꯡꯒꯦꯕ꯫
ꯑꯩꯕꯨ ꯌꯥꯝ ꯊꯤꯕꯩ ꯇꯥꯏꯞꯇꯒ ꯍꯩꯃꯥ ꯊꯤꯗꯦꯕ ꯅꯪꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯅꯣ ꯀꯦꯕ ꯍꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯔꯤꯁꯤꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯔꯤꯁꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯊꯣꯛꯎꯔꯣꯀꯣ ꯍꯌꯦꯡ ꯎꯅꯗꯣꯏꯅꯤꯅ ꯉꯁꯤ ꯋꯥꯔꯤ ꯁꯥꯔꯔꯣꯏꯁꯦꯕ ꯀꯣꯅꯦ ꯍꯌꯦꯡꯒꯤ ꯋꯥꯔꯤ ꯑꯝꯇ ꯂꯩꯔꯔꯣꯏꯕ ꯊꯣꯏꯕꯤ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯄꯣꯊꯥꯈ꯭ꯔꯦ ꯀꯨꯏꯅ ꯊꯦꯡꯅꯗ꯭ꯔꯕ ꯑꯅꯤꯗꯨ ꯎꯅꯔꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯊꯣꯏꯕꯤ ꯑꯗꯨ ꯉꯁꯤꯗꯤ ꯄꯪꯍꯥꯗ ꯍꯔꯥꯎꯏ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯃꯃꯥꯅ ꯁꯦꯝꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯃꯨꯜꯂꯒ ꯃꯥꯅ ꯑꯣꯏꯅ ꯁꯦꯝꯃꯤ ꯔꯥꯅꯤꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯨꯡꯉꯛ ꯉꯛꯏ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯗꯨꯅ ꯑꯅꯨ ꯍꯣꯏꯗ ꯆꯠꯀꯦ ꯍꯥꯏꯔꯝꯂꯒ ꯐꯤꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯊꯣꯛꯂꯝꯗꯥꯏꯗ ꯔꯤꯁꯤꯗ ꯀꯣꯜ ꯇꯧꯏ ꯍꯜꯂꯣ ꯗꯥ ꯑꯩ ꯊꯣꯛꯂꯛꯇꯣꯔꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯐꯝ ꯊꯣꯡꯗꯨꯅꯅꯦ ꯑꯩ ꯂꯩꯔꯝꯂꯒꯦ ꯗꯗꯥꯁꯨ ꯑꯗꯨꯒ ꯊꯣꯛꯂꯛꯑꯣꯀꯣ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯇꯍꯥꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯏ ꯍꯥꯏꯅꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯔꯤꯁꯤꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯇꯣꯡꯂꯛꯎ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯏ ꯔꯤꯁꯤ ꯄꯤꯁꯨꯝ ꯑꯗꯨ ꯁꯨꯛꯂꯒ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ ꯊꯣꯏꯕꯤꯁꯨ ꯅꯣꯛꯂꯒ ꯑꯦ ꯑꯩꯅ ꯊꯧꯕ ꯇꯣꯡꯅꯤꯡꯗ꯭ꯔꯤꯔꯣ ꯁꯦ ꯅꯪ ꯑꯗꯨꯝ ꯊꯧꯔꯛꯑꯣ ꯃꯁꯤ ꯍꯥꯏꯔꯒ ꯁꯣ ꯑꯗꯨ ꯔꯤꯁꯤꯗ ꯂꯪꯁꯤꯜꯂꯤ ꯔꯤꯁꯤ ꯀꯔꯤꯁꯨ ꯍꯥꯏꯗꯕꯤ ꯒꯥꯔꯤ ꯑꯗꯨ ꯁꯦꯟꯗ꯭ꯔꯥꯔꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯥꯛꯏ ꯔꯤꯁꯤ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯊꯣꯏꯕꯤꯗ ꯍꯥꯏꯔꯛꯏ ꯌꯥꯝ ꯐꯖꯩꯀꯣ ꯉꯁꯤꯗꯤ ꯑꯦ ꯅꯍꯥꯟꯈꯩꯗꯤ ꯐꯖꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯐꯖꯩ ꯑꯗꯨꯕꯨ ꯉꯁꯤꯅ ꯏꯍꯦꯟ ꯍꯦꯟꯕꯒꯨꯝꯅ ꯇꯧꯕ ꯉꯁꯤꯅ ꯗꯗꯥ ꯎꯅꯕꯒꯤ ꯍꯦꯟꯅ ꯀꯦꯔꯛꯄ ꯊꯣꯏꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤꯕ ꯑꯗꯨ ꯁꯥꯏꯠ ꯀ꯭ꯂꯥꯁ ꯑꯗꯨꯗꯒꯤ ꯔꯤꯁꯤꯅ ꯌꯦꯡꯉꯤ ꯊꯣꯏ ꯑꯗꯨꯃꯥꯏꯅ ꯅꯣꯛꯂꯛꯀꯅꯨ ꯑꯦ ꯀꯩꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯋꯦꯕ ꯅꯥꯟꯊꯈꯤꯗꯧꯕ ꯃꯥꯜꯂꯤ ꯑꯁ ꯍꯩꯅꯗꯤꯍꯦ ꯌꯥꯝ ꯄꯛꯇꯦ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ ꯅꯪꯗꯤ ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯨꯛꯊꯥ ꯊꯥꯖꯗꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯦꯟꯗ꯭ꯔꯥꯁꯨ ꯌꯧꯔꯦ ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯦꯟꯗ꯭ꯔꯥ ꯄꯥꯛ ꯂꯩꯕ ꯑꯗꯣꯝꯗ ꯀꯥꯈꯠꯂꯛꯏ ꯔꯤꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯥꯈꯠꯂꯤ ꯊꯣꯏꯕꯤ ꯇꯨꯡꯗꯒꯤ ꯂꯥꯎꯔꯛꯂꯝꯃꯤ ꯑꯣ ꯅꯪꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯔꯣꯏꯗꯣꯔꯤꯕꯨ ꯔꯤꯁꯤ ꯑꯣꯟꯊꯣꯛꯂꯒ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯏ ꯈꯔ ꯉꯝꯕ ꯃꯐꯝ ꯑꯗꯨ ꯊꯣꯏꯕꯤ ꯋꯥꯕꯒꯤ ꯈꯨꯔꯨ ꯁꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯏ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯑꯁꯦ ꯆꯠꯄ ꯋꯥꯔꯝꯂꯅꯤ ꯀꯥꯏꯅꯒ ꯈꯪꯗꯒꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯦꯛꯇ ꯀꯥꯈꯠꯈꯤꯑꯕ ꯑꯦ ꯁꯤꯗꯤ ꯌꯥꯝꯅ ꯉꯝꯕꯁꯨ ꯅꯠꯇꯅ ꯑꯗꯨꯏꯁꯨ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯔꯤꯁꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯈꯨꯠꯇꯨ ꯁꯝꯂꯒ ꯁꯦ ꯂꯥꯛꯑꯣ ꯑꯁꯤꯒꯤ ꯐꯝꯐꯝ ꯂꯩꯁꯤꯗꯅꯦ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯊꯣꯏꯕꯤ ꯔꯤꯁꯤꯒꯤ ꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯔ ꯆꯠꯄ ꯍꯧꯏ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯋꯥꯕꯒꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ ꯅꯪꯕꯨ ꯆꯠꯄ ꯉꯝꯂꯔꯣꯏꯗ꯭ꯔꯣ ꯊꯥꯡꯉꯣ ꯍꯥꯏꯔꯣ ꯉꯝꯅꯤꯗꯤ ꯀꯥꯏꯗꯤꯌꯦ ꯔꯤꯁꯤ ꯃꯔꯩꯒ ꯇꯤꯡꯊꯣꯛꯂꯒ ꯑꯦ ꯉꯝꯃꯔꯣꯏ ꯊꯣꯏꯕꯤ ꯔꯤꯁꯤꯅ ꯄꯥꯏꯔꯝꯕ ꯈꯨꯠ ꯑꯗꯨ ꯁꯥꯎꯅ ꯐꯠ ꯀꯟꯊꯣꯛꯂꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯈꯠꯈꯤ ꯔꯤꯁꯤꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯇꯥꯟꯅꯩ ꯈꯣꯡ ꯂꯝꯕꯤ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯋꯥꯅ ꯅꯤꯡꯊꯤꯅ ꯐꯝꯅꯕ ꯁꯥꯔꯤꯕ ꯑꯗꯨꯗ ꯊꯣꯏꯕꯤ ꯄꯩꯊꯣꯛꯂꯒ ꯐꯝꯃꯤ ꯔꯤꯁꯤꯁꯨ ꯆꯪꯂꯛꯇꯨꯅ ꯐꯝꯊꯒꯦ ꯇꯧꯕꯒ ꯊꯣꯏꯕꯤ ꯍꯧꯒꯠꯈꯤꯒꯦ ꯇꯧꯏ ꯇꯥꯟꯖꯥꯗꯨꯗ ꯔꯤꯁꯤꯅ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯃꯥꯁꯨ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯗꯨꯗꯤ ꯊꯥꯗꯣꯛꯇꯦ ꯊꯣꯏꯕꯤ ꯔꯤꯁꯤꯗ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ ꯍꯟꯗꯛꯁꯦ ꯑꯩꯒ ꯇꯣꯏꯅꯁꯨ ꯄꯥꯎ ꯐꯥꯎꯅꯗꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯄꯥꯎ ꯐꯣꯟ ꯇꯧꯔꯛꯀꯅꯨ ꯍꯥꯏꯔꯒ ꯀꯣꯜꯒ ꯇꯧꯍꯜꯂꯛꯇ꯭ꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯇꯧ ꯂꯩꯔꯕ ꯈꯪꯗꯦ ꯑꯩꯁꯦ ꯅꯨꯡꯁꯤꯕꯁꯨ ꯄꯣꯛꯄꯤꯗ꯭ꯔꯦ ꯂꯥꯞꯅꯁꯨ ꯏꯟꯊꯣꯛꯄꯤꯔꯦ ꯁꯣꯔꯒ ꯍꯣꯟꯗꯈꯩ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯉꯥꯡꯂꯤꯕꯗꯨ ꯔꯤꯁꯤ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯍꯥꯏꯕꯁꯤ ꯃꯥꯅ ꯅꯨꯡꯁꯤꯔꯨꯔ ꯃꯥꯜꯂꯦ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯋꯥ ꯑꯃ ꯐꯥꯎꯕ ꯔꯤꯁꯤꯅ ꯈꯨꯝꯂꯛꯇꯕ ꯑꯗꯨꯗ ꯊꯣꯏꯕꯤ ꯔꯤꯁꯤꯗ ꯌꯦꯡꯂꯛꯏ ꯑꯦ ꯀꯩꯅꯣ ꯃꯤꯅ ꯋꯥꯒ ꯍꯥꯏꯔꯒ ꯅꯪꯅ ꯈꯨꯝꯗꯕꯤꯗ ꯅꯣꯛꯑꯒ ꯂꯩꯗꯨꯕꯣ ꯅꯪꯅ ꯋꯥ ꯍꯥꯏꯕ ꯇꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅꯒ ꯄꯩꯗꯅꯒ ꯂꯩꯕꯗꯣ ꯍꯌꯦꯡꯈꯩꯗꯤ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯅꯤ ꯀꯃꯥꯏꯅ ꯆꯠꯀꯦ ꯌꯦꯡꯅꯕ
ꯔꯤꯁꯤ ꯉꯁꯥꯏꯗꯒꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯝꯂꯝꯕ ꯑꯗꯨ ꯍꯟꯗꯛꯇꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯀꯔꯤꯒꯤ ꯀꯃꯥꯏꯅ ꯆꯠꯀꯦ ꯌꯦꯡꯒꯅꯤ ꯐꯖꯅ ꯆꯠꯂꯗꯤ ꯊꯤꯅ ꯆꯠꯂꯣ ꯍꯥꯏꯒꯦ ꯇꯧꯕ ꯅꯨꯄꯤꯅ ꯉꯥꯎꯈꯤꯅꯤ ꯍꯣꯏꯁꯦ ꯌꯥꯔꯦ ꯋꯥꯊꯤꯗꯣ ꯉꯥꯡꯒꯅꯨ ꯑꯗꯨ ꯊꯣꯏꯕꯤ ꯅꯪꯁꯦ ꯔꯥꯖꯀ ꯃꯔꯤ ꯊꯣꯛꯄ꯭ꯔꯣ ꯊꯣꯛꯇꯤꯌꯦ ꯃꯣꯏ ꯕꯥꯒ ꯑꯩꯈꯣꯏ ꯕꯥꯒꯁꯦ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯇꯤꯟꯅꯩꯌꯦ ꯑꯣ ꯑꯗꯣ ꯅꯣꯏꯒꯤ ꯌꯦꯛꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯀꯩꯅꯣ ꯌꯦꯛ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯁꯨꯝ ꯏꯕꯥꯅꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯒ ꯑꯃꯨꯛ ꯌꯦꯛꯊꯣꯛꯑ ꯂꯩꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯍꯪꯂꯤꯕ ꯀꯨꯏꯔꯛꯇ꯭ꯔꯤꯉꯩꯁꯤꯗ ꯍꯣꯏꯅꯦ ꯑꯩꯗꯤ ꯍꯥꯟꯅꯒ ꯑꯗꯨꯒꯤ ꯋꯥꯈꯜꯒ ꯈꯜꯂꯨꯗꯦ ꯇꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯤꯁꯨ ꯊꯣꯏꯕꯤ ꯌꯥꯝ ꯄꯥꯈꯠꯅ ꯑꯗꯨꯗ ꯌꯦꯛꯀ ꯊꯣꯛꯑꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯔꯤꯁꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯟꯅ ꯍꯥꯏꯅꯒꯗꯕꯁꯦ ꯅꯨꯡꯁꯤꯅꯔꯕ ꯃꯇꯨꯡꯁꯤꯗꯒ ꯑꯣꯏꯅ ꯈꯟꯅꯔꯦ ꯏꯕꯥꯅꯤꯁꯦ ꯍꯟꯗꯛꯇꯤ ꯊꯣꯏꯕꯤꯗꯨ ꯄꯦꯔꯒ ꯀꯞꯀꯦ ꯇꯧꯔꯛꯏ ꯑꯩꯗꯤ ꯌꯦꯛꯀ ꯊꯣꯛꯅꯔꯝꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯗꯨ ꯊꯣꯛꯅꯔꯝꯕꯕꯨ ꯑꯩꯅꯔꯣ ꯑꯗꯨꯗꯤ ꯀꯥꯏꯅꯔꯦꯗꯅ ꯔꯤꯁꯤꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕꯤ ꯈꯪꯂꯥꯎ ꯂꯥꯎꯔꯛꯑꯝꯃꯤ ꯌꯥꯔꯣꯏ ꯑꯝꯇ ꯔꯤꯁꯤ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯂꯝꯃꯤ ꯍꯣꯏꯁꯦ ꯑꯗꯣ ꯅꯣꯏꯒꯤ ꯌꯦꯛꯇꯨꯕꯨ ꯀꯩꯅꯣꯕ ꯑꯩꯈꯣꯏꯒꯤꯗꯤ ꯅꯤꯡꯊꯧꯖꯥ ꯃꯉꯥꯡꯅꯤ ꯔꯤꯁꯤ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯊꯣꯏꯕꯤꯗ ꯍꯦꯟꯅ ꯂꯨꯝꯊꯅ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯅ ꯌꯦꯡꯂꯛꯂꯝꯃꯤ ꯉꯁꯥꯏꯗꯒꯤ ꯄꯥꯏꯔꯤꯕ ꯈꯨꯠ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯔꯛꯏ ꯑꯗꯨꯒ ꯊꯣꯏꯕꯤ ꯀꯃꯥꯏꯅ ꯇꯧꯅꯤ